𝗧𝗢𝗃 Prime Minister Famdagi resign tokre Maribak thadukuna chenkre masing yamlaba ihoroi kayana 𝗧𝗢𝗃 leiriba konung tamna thomjilakpadagi ngasi Bangladesh ki Prime Minister 𝗧𝗢𝗃 mafamdagi resign toduna Maribak tagi chenkre leibak asigi anuba lengak interim government amana pairagani haina Army Chief 𝗥𝗘𝗦𝗜𝗚 zamana phongdokre miyoi lising kayana yumkai thugairakpa mai tharakpa yauna hingsagi oiba irang kayaga loinana Hasinagi official resident tamna thomjilaki BBC Banglagi source ki matung ina mahak hauji Tripuragi konung 𝗥𝗘𝗦𝗜𝗏 leitre haina pali marak asida hauji phawbagi oina 𝗧𝗢𝗃 Bangladesh ta leitre haibagi official oiba paw leitri adubu tongan ba news source singi matung inadi 𝗧𝗢𝗃 resign torba matung ikan kanadana helicopter amagi mateng lauduna leibak asik konung dakadagi mahaki manaw nupi Rehenaga loinana Bangladesh tagi hena safagadaba mafam amagi damak chenkibani haina report asina tamli Ningsing bayai puwari ama oina leihoragaba ihau asi Bangladesh ki ningtam landa saruk yakiba ningtam lanmi sing adugi masa masu singda 30% reservation pigadabani haiba khongthang amagi mayokta miyamna haurakibani ihau asida miyoi chahum hena hatkibaga loinana lising 15 hena fajinkibani 𝗧𝗢𝗃 ngasi nungthal pung 2:30 rom tarakpa adwaida mahakna leiramba bangabawa thadokutuna Maki manaw nupi 𝗧𝗢𝗃 loinana safagadaba mafam amada leikibani haina pali mangna Indian airspace ta changsinduna Bharat ta sensinkhre haina report asina makhata na pali masiga ikan kanadana Army Chief na pawgi mifam ama famladuna Hasinagi resignation gi paw adu confirm tawkhre leibak asigi lengak lon ama hinghananaba pandamda interim government ama semlagani haina 𝗥𝗘𝗦 phongdoki daita punamak aina logani government asi aikoi punamakna Senaminagani Hairaduna General Asina Miyamda Paudamki Marak Asida Bharat ki Border Security Force na India buso Bangladesh ki apunba ngamkai paring lising mariga maudra taruk kilometer sang by unit pum namakta high alert notice issue tokre Bangladesh ki anoba political development asina malem pumbagi khwaidagi chawba paw ama oina miyamna panari makhataba leibak asigi lengaklonda karamba political development ama lakadagi haiba dumadi ngaiminaba tari International News ki damakta North East Window midyeng taduna leibiyu